Good morning, nungsiraba marup loising. Asise aigi mamangi beranda koi keno se yum mamang da leiba keno ne ba sise aigi laisu thambam beranda masane ba andu kiri inare sise Sheldon gi succulent adagi geranium kai mayam thamba mafam ne andu kamai sindok tu no I khangde andu say the labor kaino sing say lay succulent khara se ai mayam de yangan jarake ai mamang do nang hidriba male sigi mafam sigi video sisna begonia se si variety begonia se in da khara khang ba wai duna makhung khupat thame inda aying badai kan na in winter york pada andagi sisna aeoniums ne de sisu begonia makhanam ne ahan basat pane sise yam kuina sale sigi begonia sigi laise khukui yam tawe sale anduga sisimdi ko indam da yam phajana khang mangame hai tare ndagi sisne aeonium ne sizo ase picture pi amane ando magi mama do maningom da leiba ando si masa da gi tha bani mang sei da do ya thum da tawai chawe aeonium singse moise khara kano to sau sangan ba succulent sing ne hai tare desert rose hai bra kenom su kong na gum to bani si se do se aeonium ara khangnai se da common oina degi sisna pierre de rose and han saling de am phazar mane si se ai mamangi je sina ai yum mamang se pierre de rose and na pungkhong khumjan bane saling ai dadi dagi sisu aeonium makhanam ne thariba gamlas dagi sinen chau thokre mara se mapan da som thore se isi gamla se khara chawum da sinto khena khalle do khangi matam se natraga Sheldon na sindok pa ma dumaina tawba tare and Sheldon ju masa magi gamla ma picture mayam sena badane masu matam mamne mangona ya koina tawbu sum ubuduna ko masu sugumba laisu thaba pambi thaba sum sam pamjai masu do mare yambana sigi succulent singse mana yamba sena hai tare sisna money tree plant ne sise money tree plants ani ne andagi sigi succulent jam phajabane bako do yam sauram bane ando sise mana singse khoina mafam atopa amda sana da bamda thamum de loi keluram ne dise hongjilak padagi am kharamu phare hai tare masa se andagi si aeonium se masa atek pam dagi masa se yungjan laga thabne do phajan haure tu andagi sina curry leaves tree ne ando si kaino se curry leaves tree se si se ai ma si ma pham se ong dok te indam da kalen sida dum thammam ne kaino da thangdok thangjin tongno da na ba dum urum ju hairap jai duga nungsa su khitang chai du sigi am sanai hai tare ma pham se dum hongdok tre du ni yeng tu sigi kaino se veranda sing pambi me am na so sare ba ando ai si kamaina hanghan doi no yan ta de kamaina sindok tu no I khangdre ai pambi thamna ba kaino ma rek am laibra kaino to tare sukki matik ya me hai tare magi succulent mayam se ko khoina sat pa ko ngi mai su Sheldon jo mamam adum sa mamam adum pore bako andi dune side tu season sigi succulent sise ama khak leirak paning ha wa leirak pada ado mathang sandora ine siga se picture pic ne loin porak pane no yam thunu chawe moi succulent sing je sena basu yuade aduga phazudum phazai hai tare and Sheldon gi oina di am lai ma sena bada kaino da mas the happy the soil se ready made succulent soil sing do ngapani ma happy sing se ni mai lila ni yeng tu stay da thami ba pot masa ga se ma gi ngakta ne tu stay da thami sing se picture me am se sugumba semba yam pa me ma ado moi sing se amuk thamgraga kuina ising jai trasu yabri na ma nungai jai ba man nuti sing jai ba khot pa gi kem su darka leite andune dum thamgraga dum matam satpa kuina satpa pambi sing ne ando yengo sidaga sugumba ga se thammi se ngo jani man tauri se
ꯃꯀꯣꯛꯁꯨ ꯈꯔ ꯀꯥꯏꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯜꯞꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯗꯦꯐꯣꯗꯤꯜ ꯕꯜꯕꯁꯤꯡꯅꯦ ꯑꯩꯒꯤ ꯗꯦꯐꯣꯗꯤꯜ ꯃꯐꯝ ꯆꯥꯗꯅ ꯍꯧꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯁꯝꯃꯔꯗ ꯑꯩꯅ ꯐꯨꯛꯇꯠꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯇꯝ ꯌꯧꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗꯩꯗ ꯄꯣꯠꯇ ꯊꯥꯗꯣꯏꯅꯤ ꯗꯦꯐꯣꯗꯤꯜꯗꯨ ꯌꯥꯝ ꯍꯧꯋꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗ ꯍꯌꯦꯡ ꯁ꯭ꯄ꯭ꯔꯤꯡꯗ ꯎꯍꯜꯂꯛꯀꯦ ꯑꯗꯨꯝ ꯃꯊꯟꯗ ꯑꯗꯨꯝ ꯆꯣꯡꯈꯠꯂꯛꯄ ꯀꯩꯅꯣꯁꯤꯡꯅꯦ ꯕꯜꯕꯁꯤꯡꯅꯦ ꯑꯗꯨꯝ ꯑꯗꯨ ꯐꯕꯗꯤ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯉꯦ ꯑꯗꯨꯒ ꯋꯥꯏ ꯆꯤꯜꯂꯦꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯦ ꯑꯗꯣ ꯀꯩꯝꯇ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯥꯝꯕꯤꯁꯤꯡꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯒꯦꯅ ꯅꯝꯍꯧꯕꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯕꯦꯒꯣꯅꯤꯌꯥꯅꯦ ꯁꯤꯒꯤ ꯕꯦꯒꯣꯅꯤꯌꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯪꯊꯝꯊꯥꯗ ꯂꯣꯏ ꯇꯨꯝꯅꯕ ꯂꯣꯏꯅꯃꯛ ꯇꯨꯝꯃ ꯂꯩꯈꯤꯗꯣꯏꯅꯦ ꯑꯗꯨꯒ ꯀꯥꯂꯦꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯕꯦꯒꯣꯅꯤꯌꯥꯁꯦ ꯀꯩꯁꯨ ꯁꯤꯗꯦꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯏꯪꯊꯝꯊꯥꯗꯒ ꯑꯗꯨꯝ ꯑꯗꯨ ꯁ꯭ꯋꯥꯏꯗꯗꯤ ꯕꯦꯒꯣꯅꯤꯌꯥꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯕ ꯉꯝꯗꯦ ꯏꯪꯊꯝꯊꯥꯗ ꯑꯗꯣ ꯍꯧꯗꯤ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯁꯝꯃꯔ ꯌꯧꯔꯛꯀꯥꯟꯗ ꯁ꯭ꯄ꯭ꯔꯤꯡ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯦꯌꯣꯅꯤꯌꯝꯅꯦ ꯁꯤꯁꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯁꯟꯇꯣꯔꯛꯄ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯁꯪꯕꯅ ꯑꯁꯪꯕꯒꯤ ꯀꯥꯡꯕꯨꯗꯒꯤ ꯁꯟꯗꯣꯔꯛꯄ ꯑꯗꯒꯤ ꯑꯃꯨꯕꯅ ꯑꯃꯨꯕꯒꯤ ꯀꯥꯡꯕꯨꯗꯒꯤ ꯁꯟꯗꯣꯔꯛꯄ ꯑꯗꯒꯤ ꯑꯃꯨꯕꯒ ꯑꯁꯪꯕꯒ ꯈꯔ ꯌꯥꯟꯅꯕꯁꯨ ꯌꯥꯎꯋꯦ ꯑꯦꯌꯣꯅꯤꯌꯝꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯃꯃꯤꯡꯒꯗꯤ ꯑꯝꯇ ꯈꯪꯗꯦ ꯑꯗꯨꯝ ꯊꯥꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯝ ꯑꯔꯩꯕ ꯑꯗꯨꯝ ꯑꯗꯩ ꯁꯤꯁꯤꯅ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯒ꯭ꯔꯥꯍꯝ ꯊꯣꯃꯥꯁ ꯀꯧꯕꯅꯤ ꯑꯍꯥꯟꯕ ꯆꯍꯤꯅꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯁꯥꯠꯄ ꯆꯍꯤꯅꯤ ꯁꯤꯁꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯁꯤꯁꯨ ꯆꯕꯨꯟ ꯁꯥꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯀ꯭ꯂꯥꯏꯝꯕꯤꯡ ꯔꯣꯁꯅꯦ ꯑꯗꯣ ꯁꯤꯁꯦ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯑꯩ ꯍꯣꯡꯗꯣꯛꯀꯦꯅ ꯈꯜꯂꯤꯅꯦ ꯍꯟꯗꯛ ꯆꯍꯤ ꯏꯪꯊꯝꯊꯥꯗ ꯍꯧꯖꯤꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯁꯦ ꯔꯣꯁ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥꯗ ꯇꯧꯋꯦ ꯅꯠꯇ꯭ꯔꯒ ꯑꯔꯂꯤ ꯁ꯭ꯄ꯭ꯔꯤꯡꯗ ꯇꯧꯋꯦ ꯁꯤꯅ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯑꯅꯥꯕꯦꯜꯅꯦ ꯑꯗꯣ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯔꯛꯏꯁꯦ ꯁꯤ ꯁꯥꯠꯄ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯕꯅꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯊꯨꯡꯅꯕ ꯁꯥꯠꯂꯝꯕꯅꯦ ꯀꯩꯅꯣꯗ ꯃꯤꯗ ꯁꯝꯃꯔꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯇꯝ ꯁꯥꯠꯄꯒꯤ ꯑꯗꯒꯤ ꯔꯦꯂꯤꯒꯤ ꯄꯣꯊꯥꯐꯝ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯊꯥꯐꯝꯁꯦ ꯇꯦꯕꯜ ꯃꯈꯥꯗ ꯑꯗꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯈꯥꯗ ꯑꯗꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯃꯊꯛꯇ ꯁꯤꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯥ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯑꯗꯒꯤ ꯁꯦꯜꯗꯟꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯁꯨꯝꯕ ꯃꯐꯝ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯖꯁꯋꯥꯁꯅ ꯃꯄꯥꯒ ꯑꯌꯨꯛꯇ ꯋꯥꯛꯀꯤꯡ ꯁꯥꯡꯅ ꯆꯠꯂꯨꯔꯒ ꯃꯥꯁꯦ ꯋꯥꯗꯅ ꯌꯦꯡꯉꯣ ꯃꯥꯎꯟꯇꯦꯟꯗꯒ ꯂꯣꯏ ꯆꯠꯂꯨꯔꯕꯅꯦ ꯃꯥ ꯍꯧꯖꯤꯛ ꯑꯗꯒꯤ ꯁꯤꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯟꯁꯀꯤ ꯀꯩꯅꯣꯅꯦ ꯁꯨꯞꯅꯦ ꯑꯗꯣ ꯁꯨꯞꯁꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯨꯅꯦ ꯑꯗꯨꯝ ꯑꯗ ꯍꯋꯥꯏ ꯊꯣꯡꯕꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯍꯥꯞꯄꯤꯕ ꯁ꯭ꯄꯥꯏꯁꯁꯤꯡꯁꯦ ꯈꯔ ꯃꯥꯏꯜ ꯑꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯆꯝꯅ ꯍꯥꯞꯄ ꯈꯛꯇꯅꯤ ꯑꯗꯨꯒ ꯁ꯭ꯄꯤꯅꯆ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯁ꯭ꯄꯤꯅꯆꯀ ꯀꯦꯜꯒꯅꯦ ꯁꯤꯁꯦ ꯁꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯂꯟꯁ ꯅꯠꯇ꯭ꯔꯒ ꯗꯤꯅꯔꯒꯨꯝꯕꯗ ꯁꯤꯁꯦ ꯑꯗꯨꯝ ꯕ꯭ꯔꯦꯗꯀ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯆꯥꯛꯀ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯗ ꯅꯠꯇ꯭ꯔꯒꯅ ꯁꯨꯞ ꯁ꯭ꯇꯤꯛꯀꯨꯝꯕꯒ ꯆꯥꯏ ꯑꯗꯨꯝ ꯑꯗꯣ ꯁꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤꯁꯦ ꯂꯩꯔꯗꯤ ꯑꯗꯨꯝ ꯋꯥ ꯉꯥꯡꯅꯗꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯄꯥꯝꯕ ꯕ꯭ꯔꯦꯗ ꯅꯠꯇ꯭ꯔꯒ ꯔꯥꯏꯁ ꯑꯗꯨꯝ ꯃꯣꯏ ꯑꯗꯨം ꯆꯥꯔ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ ꯌꯥꯝ ꯄꯥꯝꯃꯦ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯅꯤꯃꯛ ꯂꯣꯏ ꯄꯥꯝꯃꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯍꯩꯅꯅ ꯆꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯕꯥꯅꯤꯗꯤ ꯈꯨꯄꯥꯝ ꯑꯃꯅꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯨꯅꯦ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯑꯗꯨꯗ ꯁꯤꯁꯤꯅ ꯑꯩꯅ ꯑꯣꯂꯤꯚ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯊꯥꯎ ꯂꯣꯏꯔꯝꯗꯥꯏꯗ ꯁꯣꯛ ꯇꯧꯕꯩ ꯃꯍꯨꯠꯇ ꯑꯍꯥꯟꯕꯗ ꯍꯧꯔꯝꯗꯥꯏꯗ ꯁꯣꯛ ꯇꯧꯔꯒ ꯑꯗꯨꯅ ꯂꯣꯏꯔꯦ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯐꯨꯜ ꯔꯦꯁꯤꯄꯤꯗꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯕ꯭ꯂꯨꯕꯦꯜ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗꯩꯗ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯌꯦꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯅꯤꯁꯨꯕ ꯕ꯭ꯂꯨꯕꯦꯜ ꯔꯦꯁꯤꯄꯤꯁꯇꯣ ꯑꯗꯨꯗꯩꯗ ꯌꯦꯡꯕꯤꯌꯣ ꯑꯗꯩꯗ ꯐꯨꯜ ꯔꯦꯁꯤꯄꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯨꯅꯤ ꯑꯗꯨꯝ ꯀꯩꯝꯇ ꯅꯠꯇꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯏꯃꯥꯟꯅꯕꯤꯅꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯒꯥꯔꯗꯦꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯥꯂꯤꯌꯥꯁꯦ ꯈꯨꯑꯍꯣꯝꯅꯤ ꯗꯥꯂꯤꯌꯥ ꯃꯈꯟ ꯍꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ
ꯗꯥꯂꯤꯌꯥ ꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯔꯚꯦꯁ ꯇꯧꯔꯒ ꯗꯥꯂꯤꯌꯥꯗꯨꯅ ꯃꯥꯒꯤ ꯋꯤꯟꯇꯔꯒꯤ ꯄꯣꯠ ꯆꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯒꯗꯕꯁꯤꯡꯗꯣ ꯎꯔꯨꯝ ꯅꯪꯍꯜꯂꯦꯅ ꯃꯥ ꯂꯣꯏ ꯀꯛꯊꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯦ ꯁꯤꯁꯦ ꯈꯨꯌꯥꯝ ꯑꯃ ꯇꯧꯋꯦ ꯃꯥꯅ ꯄꯤꯔꯛꯄ ꯗꯥꯂꯤꯌꯥ ꯀꯤꯆꯟ ꯀꯥꯎꯟꯇꯔꯗꯁꯨ ꯊꯝꯃꯦ ꯑꯗꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯁꯨ ꯊꯝꯃꯦ ꯑꯗꯣ ꯄꯩꯒ ꯌꯥꯝꯃꯦ ꯃꯥꯅ ꯄꯤꯔꯛꯏꯁꯦ ꯃꯥꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯣꯁ ꯄꯥꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯗꯥꯂꯤꯌꯥ ꯃꯈꯜ ꯃꯈꯜꯁꯤꯗ ꯌꯥꯝ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯗꯥꯂꯤꯌꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯏ ꯑꯗꯣ ꯑꯩ ꯔꯣꯁ ꯍꯥꯔꯚꯦꯁ ꯇꯧꯔꯒꯁꯨ ꯃꯉꯣꯟꯗ ꯄꯤ ꯑꯩꯅ ꯔꯣꯁ ꯄ꯭ꯔꯨꯟ ꯇꯧꯕ ꯃꯇꯝꯗꯀꯣ ꯔꯣꯁ ꯀꯛꯄ ꯃꯇꯝꯗ ꯑꯩ ꯃꯉꯣꯟꯗ ꯔꯣꯁ ꯁꯦꯌꯔ ꯇꯧꯋꯦꯕ ꯑꯗꯣ ꯃꯥꯁꯨ ꯗꯥꯂꯤꯌꯥ ꯀꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯗꯥꯂꯤꯌꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏꯁꯦ ꯁꯤꯒꯤ ꯑꯉꯥꯡꯕꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯑꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦꯕ ꯃꯥꯒꯤ ꯁꯤꯁꯦ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯃꯥ ꯃꯊꯪ ꯆꯍꯤꯗ ꯕꯜꯕ ꯄꯤꯔꯛꯀꯦꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯏꯚꯤꯅꯤꯡ ꯋꯥꯛ ꯆꯠꯄꯩ ꯃꯇꯝꯗꯅꯦ ꯑꯩ ꯅꯝꯃꯛꯄꯅꯦ ꯑꯩꯅ ꯁꯦꯜꯗꯟꯒ ꯑꯩꯒ ꯃꯄꯥꯒ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯑꯩ ꯉꯥꯏ ꯆꯠꯄꯗ ꯌꯥꯝ ꯋꯥꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯁꯤꯟ ꯑꯗꯒꯤ ꯃꯕꯥꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯊꯨꯅ ꯆꯠꯄꯁꯨ ꯇꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨم ꯌꯦꯡ ꯆꯠꯂꯤꯉꯩꯗ ꯑꯩꯗꯤ ꯃꯇꯝ ꯆꯪꯉꯦ ꯑꯗꯣ ꯃꯕꯥꯅꯤ ꯊꯨꯅ ꯆꯠꯂꯦ ꯑꯩꯅ ꯉꯥꯏꯈꯣꯅ ꯇꯞꯊꯍꯜꯂꯤꯅꯦ ꯃꯕꯥꯅꯤꯁꯦ ꯌꯦꯡꯉꯣ ꯇꯞꯅ ꯆꯠꯂꯣꯅ ꯑꯗꯣ ꯁꯤꯁꯦ ꯁꯦꯜꯗꯟꯒꯤ ꯁ꯭ꯀꯨꯜꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃꯃꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯕꯛ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃꯃꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯀꯥꯜꯂꯒ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯗ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯁꯤꯗꯩꯗ ꯂꯩꯇꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯕꯛꯁꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏ ꯇꯝꯃꯦꯕ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯃꯣꯏꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯇꯝꯕ ꯑꯗꯣ ꯁ꯭ꯀꯨꯜꯗꯤ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯇꯝꯃꯦ ꯀꯩꯒꯤꯅꯣꯗ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯗ ꯂꯩꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯒꯤ ꯁꯤꯁꯇꯦꯝ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯩꯗ ꯀꯩꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯦꯐ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯣ ꯁꯦꯐꯇꯤ ꯔꯤꯖꯟꯗꯁꯨ ꯌꯦꯡꯉꯒ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯃꯁꯥꯒꯤ ꯁ꯭ꯀꯨꯜꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯥꯅꯩ ꯁꯤꯗ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯑꯣꯇꯝ ꯆꯪꯕꯒꯤ ꯃꯇꯝꯁꯦ ꯁꯤꯗꯩꯗ ꯎꯆꯦꯛ ꯋꯥꯌꯥ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯑꯗꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯔꯁꯔꯤ ꯃꯆꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯁꯨꯝ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯛ ꯆꯠꯄꯗꯨꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯐꯖꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯝꯃꯛꯄꯅꯦ ꯁꯤꯅ ꯒꯥꯔꯗꯦꯟꯗ ꯊꯝꯅꯕꯅꯦ ꯌꯦꯡꯉꯣꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯗ꯭ꯔꯥ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯁꯤꯒꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁ ꯑꯩꯁꯦ ꯊ꯭ꯔꯤꯐ ꯁꯣꯞꯄꯤꯡ ꯆꯠꯂꯤꯅꯦꯕ ꯁꯤꯒꯤꯁꯦ ꯑꯍꯣꯡꯕ ꯃꯐꯝ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯄꯣꯠ ꯆꯩ ꯌꯣꯟꯐꯝꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯐꯝꯁꯦ ꯃꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯗꯣꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯀꯩꯅꯣꯅ ꯀꯦꯟꯕꯦꯔꯥ ꯒꯚꯔꯟꯃꯦꯟꯅ ꯃꯣꯏꯅ ꯊꯤꯡꯅꯕ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁ ꯄꯤꯈ꯭ꯔꯦꯕꯀꯣ ꯁꯤ ꯍꯟꯗꯛ ꯊꯥ ꯑꯅꯤꯁꯤꯗ ꯑꯗꯨꯝ ꯊꯤꯡꯒꯗꯕꯅꯤ ꯊꯨꯅ ꯑꯗꯨꯅ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏ ꯃꯃꯜꯁꯤꯡꯁꯦ ꯑꯗꯨꯝ ꯍꯣꯡꯅ ꯄꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯣꯡꯉꯤ ꯀꯩꯅꯣꯗ ꯁꯤꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯄꯣꯠ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯃꯤꯅ ꯗꯣꯅꯦꯠ ꯇꯧꯔꯛꯄ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯁꯤ ꯗꯣꯅꯦꯁꯟ ꯁꯦꯟꯇꯔ ꯁꯤꯒꯨꯝꯕ ꯂꯩꯕꯁꯤꯡꯁꯦ ꯁꯤꯗꯩꯗ ꯆꯦꯔꯤꯇꯤ ꯁꯣꯞꯁꯤꯡꯁꯦ ꯑꯌꯥꯝꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗꯩꯗ ꯂꯣꯇ꯭ꯔꯤ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯣꯏ ꯔꯟ ꯇꯧꯕ ꯌꯥꯔꯤꯕ꯭ꯔꯥ ꯔꯟ ꯇꯧꯗꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯨꯝꯕ ꯂꯩ ꯑꯗꯣ ꯁꯤꯁꯦ ꯁꯣꯁꯥꯏꯇꯤꯒꯤ ꯅꯠꯇꯦ ꯁꯤꯁꯦ ꯄꯔꯁꯅꯦꯜ ꯃꯣꯏꯒꯤ ꯁꯣꯞꯅꯦ ꯑꯗꯨꯏꯗꯨꯅ ꯃꯣꯏ ꯁꯤꯁꯦ ꯊꯤꯡꯖꯤꯟꯗꯣꯔꯦꯕ ꯑꯗꯣ ꯊꯤꯡꯖꯤꯟꯗꯣꯔꯕꯅꯤꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯗꯩ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯥꯛꯑꯦ ꯁꯤꯗꯩꯗ ꯆꯤꯜꯗ꯭ꯔꯦꯟꯒꯤ ꯃꯇꯝ ꯂꯦꯟꯅꯕ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯑꯩꯒꯤ ꯀꯨꯛ ꯕꯨꯛ ꯀꯩꯀꯩ ꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯈꯪꯅꯕꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕ ꯈꯣꯠꯄ ꯑꯩ ꯁꯤꯗꯩ ꯂꯣꯏ ꯂꯩꯌꯦꯕ ꯁꯤꯁꯦ ꯈꯣꯡ ꯑꯃꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯗꯩꯗ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯂꯥꯏꯔꯤꯛ ꯀꯩꯝꯇ ꯌꯣꯟꯕ ꯅꯠꯇꯦ ꯁꯤꯗꯩꯗ ꯑꯐꯕ ꯉꯥꯛꯇꯅꯦ ꯁꯤꯗ ꯌꯣꯜꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯗꯣ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯨ ꯇꯥꯅ ꯌꯣꯜꯂꯦ ꯑꯗꯨꯒ ꯀꯥꯟꯅꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯐꯪꯉꯦ ꯁꯤ ꯃꯐꯝꯁꯤꯗ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯌꯦꯡꯉꯤꯅꯦ ꯂꯩꯒꯦꯅ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤ ꯊꯝꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯄꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯦꯔꯤꯇꯤ ꯗꯣꯅꯦꯁꯟ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯄꯤꯔꯨꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯂꯥꯏꯔꯤꯛꯇꯣ ꯁꯤꯗ ꯃꯃꯜ ꯍꯣꯡꯅ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯗꯕ ꯃꯥꯔꯀꯦꯠꯇꯒꯤꯀꯣ
ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯗꯩꯗ ꯑꯍꯟꯕ ꯑꯣꯏꯅ ꯍꯣꯡꯅ ꯑꯗꯨꯝ ꯐꯪꯉꯝꯕꯁꯨ ꯌꯥꯎꯋꯦꯕ ꯀꯅꯥꯒꯨꯝꯕꯅ ꯁꯤꯟꯅꯗꯅ ꯕꯣꯛꯁꯇꯒꯤꯐꯥꯎ ꯊꯨꯒꯥꯏꯗꯅꯀꯣ ꯑꯗꯨꯝ ꯑꯗꯨꯝ ꯁꯤꯗꯩꯗ ꯑꯗꯨꯝ ꯄꯣꯔꯛꯑꯒ ꯑꯗꯨꯝ ꯊꯝꯃꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯁꯤꯒꯤ ꯃꯐꯝꯁꯦ ꯔꯤꯁꯥꯏꯀꯜ ꯁꯦꯟꯇꯔꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯄꯣꯠ ꯑꯐꯕ ꯈꯜꯂꯒ ꯑꯗꯨꯝ ꯃꯣꯏꯅ ꯌꯣꯜꯂꯦꯕ ꯁꯤꯁꯦ ꯃꯃꯜ ꯇꯥꯅ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯁꯤꯗꯩꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦꯀꯣ ꯁꯤꯅ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯄꯣꯠꯅꯣ ꯁꯤꯅ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯅꯠꯇꯕꯅꯣ ꯀꯥꯏꯅ ꯀꯩꯝꯇ ꯑꯝꯇ ꯈꯪꯗꯦꯕ ꯃꯣꯏꯅ ꯈꯟꯖꯕ ꯆꯥꯡ ꯑꯃ ꯄ꯭ꯔꯥꯏꯁꯇꯣ ꯆꯥꯡ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯧꯍꯧꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯦꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯇꯣꯞꯄ ꯆꯦꯔꯤꯇꯤ ꯁꯣꯞ ꯈꯔꯁꯨ ꯂꯩꯀꯣ ꯃꯃꯤꯡ ꯆꯠꯄ ꯁꯣꯞ ꯈꯔ ꯑꯗꯣ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯈꯪꯕ ꯃꯤ ꯊꯝꯃꯦꯗꯅꯀꯣ ꯑꯗꯨꯏꯗꯨꯒ ꯃꯃꯜꯁꯦ ꯇꯥꯡꯉꯦꯕ ꯑꯩꯈꯣই ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯇꯥꯔꯁꯨ ꯇꯥꯡꯕꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯁꯦꯠ ꯃꯐꯝꯁꯤꯗꯤꯕꯀꯣ ꯀꯅꯥꯝꯇꯅ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯩꯝꯇ ꯌꯦꯡꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯄꯣꯠ ꯐꯪꯉꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯗꯩꯗ ꯍꯦꯛ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯣꯏ ꯁꯤꯁꯦ ꯊꯤꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯊꯤꯡꯕꯤꯗꯣꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯅꯛꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯃꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩ ꯑꯍꯣꯡꯕ ꯑꯐꯕ ꯄꯣꯠ ꯍꯣꯡꯅ ꯐꯪꯉꯦꯕ ꯁꯤꯗꯩꯗ ꯀꯨꯛꯋꯦꯌꯔꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯀꯞꯁꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯃ ꯀꯩꯅꯣꯒꯤ ꯒꯥꯔꯗꯦꯟꯒꯤ ꯄꯣꯠ ꯆꯩ ꯄꯣꯠ ꯁꯤꯒꯨꯝꯕꯒꯁꯦ ꯂꯣꯏ ꯐꯪꯉꯦ ꯁꯤꯗꯩꯗ ꯑꯗꯨꯒ ꯐꯔꯅꯤꯆꯔꯐꯧ ꯌꯣꯜꯂꯦ ꯃꯣꯏ ꯁꯤꯗꯩꯗ ꯐꯔꯅꯤꯆꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯩꯗ ꯑꯅꯧꯕ ꯍꯣꯡꯕ ꯂꯥꯛꯄ ꯂꯩꯗꯥꯏꯅꯦꯀꯣ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯅꯧꯅ ꯂꯥꯛꯄ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯣꯏ ꯁꯤꯗꯒꯤ ꯄꯣꯠ ꯐꯔꯅꯤꯆꯔ ꯀꯩꯀꯩ ꯂꯧꯔꯒ ꯂꯣꯏꯅꯃꯛ ꯁ꯭ꯇꯥꯔꯠ ꯂꯣꯏꯅ ꯇꯧꯅꯩꯌꯦꯕ ꯑꯗꯣ ꯐꯤꯔꯣꯟꯕꯨꯗꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀ꯭ꯔꯣꯀꯔꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯁꯤꯗ ꯌꯥꯎꯕ ꯃꯣꯏꯒꯤ ꯀ꯭ꯔꯣꯀꯔꯤ ꯑꯗꯒꯤ ꯀꯨꯛꯋꯦꯌꯔꯁ ꯀꯩꯀꯩꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯐꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯂꯩꯕꯗꯤ ꯍꯧꯔꯦ ꯑꯗꯣ ꯂꯩꯕꯗ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯩ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯩ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯍꯣꯡꯕ ꯄꯣꯠꯈꯩ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯁꯦ ꯑꯩ ꯉꯁꯤ ꯂꯩꯔꯛꯏꯁꯤꯡꯁꯦ ꯑꯩ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯊꯣꯛꯅ ꯌꯥꯝꯅꯖꯥꯠꯅꯤꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯅꯦ ꯁꯤꯒꯤ ꯀꯞꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯁꯤꯁꯤꯅ ꯁꯤꯁꯤꯅ ꯑꯩ ꯈꯨꯄꯥꯝ ꯑꯃꯅꯤ ꯁꯤꯁꯦ ꯑꯩꯅ ꯉꯁꯤ ꯂꯩꯔꯛꯄꯗꯀꯣ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯇꯤ ꯄꯣꯠ ꯑꯅꯤ ꯌꯥꯎꯔꯦ ꯇꯤ ꯄꯣꯠ ꯁꯦꯠ ꯑꯅꯤ ꯁꯤꯁꯤꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝꯁꯤꯗ ꯁꯤꯁꯤ ꯗꯤꯂꯦꯔꯣ ꯑꯦꯟ ꯕꯣꯠꯁꯀꯤꯅꯦ 1948ꯀꯤ ꯀꯩꯅꯣꯅꯦ ꯇꯤ ꯄꯣꯠꯅꯦ ꯑꯗꯣ ꯁꯤꯁꯦ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯅ ꯂꯩ ꯇꯥꯔꯗꯤꯀꯣ
ꯃꯥꯔꯀꯦꯠꯇꯒꯤ ꯑꯍꯟꯕ ꯑꯣꯏꯅ ꯂꯩ ꯇꯥꯔꯗꯤ ꯁꯦ 130 150 ꯑꯗꯨꯋꯥꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯦꯕ ꯁꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯤ ꯄꯣꯠꯁꯤꯡꯁꯦ 100ꯗꯒꯤ ꯇꯥꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦ $100ꯗꯒꯤ ꯇꯥꯕ ꯑꯗꯨꯒ ꯐꯖꯩꯕ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯍꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯦ ꯌꯦꯡꯉꯨꯇꯨ ꯈꯨꯐꯖꯕꯅꯦ ꯑꯗꯨꯁꯦ ꯊꯥꯔꯤꯁꯦ ꯑꯗꯨ ꯁꯤꯁꯦ ꯑꯩ ꯀꯌꯥꯗ ꯂꯩꯔꯛꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯤ $3ꯗ ꯂꯩꯔꯛꯑꯦꯕ ꯁꯤꯁꯦ ꯐꯖꯕꯅꯦ ꯁꯤꯁꯦ ꯌꯦꯡꯉꯨꯇꯨ ꯁꯤꯒꯤ ꯇꯤ ꯄꯣꯠꯁꯦ ꯑꯩ ꯁꯤꯒꯤ ꯀꯞꯇꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤ ꯇꯤ ꯄꯣꯠꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯁꯤꯒꯤ ꯁꯦꯠꯁꯦꯀꯣ ꯄꯨꯔꯥ ꯑꯍꯟꯕꯅꯦ ꯁꯤꯁꯦ ꯁꯤ 50 ꯁꯦꯟ ꯈꯛꯇꯅꯦ ꯁꯤꯁꯤꯗ 50 ꯁꯦꯟ ꯁꯤꯁꯦ ꯃꯥꯔꯀꯦꯠꯇꯩ ꯂꯩ ꯇꯥꯔꯗꯤ ꯁꯤꯁꯦ 15 ꯅꯠꯇ꯭ꯔꯒ 20 ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯤ ꯀꯩꯅꯣꯁꯦ ꯀꯟꯇ꯭ꯔꯤ ꯀꯩꯅꯣꯒꯤ ꯁꯤꯁꯦ ꯃꯣꯏꯒꯤ ꯑꯐꯥꯎꯕ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯒꯨꯝꯕ ꯌꯣꯟꯐꯝ ꯁꯤꯒꯤ ꯁꯤꯝꯕꯜ ꯃꯣꯏꯒꯤ ꯁꯤꯁꯦ ꯉꯥꯅꯨ ꯌꯦꯛꯄꯁꯤꯡꯁꯦ ꯁꯤꯁꯦ ꯃꯣꯏ ꯀꯟꯇ꯭ꯔꯤ ꯋꯦꯌꯔꯁꯤꯡꯒꯤ ꯑꯇꯥꯡꯕ ꯀꯩꯅꯣꯅꯦꯕ ꯀꯤꯆꯟꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯄꯣꯠ ꯄꯥꯏꯅꯅꯕꯗꯨꯅꯦ ꯇꯨ ꯁꯤꯁꯦ ꯑꯁꯥꯡꯕ ꯁꯤꯁꯤꯒ ꯑꯗꯨꯒ ꯄꯣꯠ ꯃꯦꯠꯁꯤꯒ ꯁꯤꯁꯤꯒ 50 ꯁꯦꯟ ꯈꯛꯇꯪ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯇꯦꯕꯜ ꯃꯦꯠꯅꯦ ꯇꯦꯕꯜ ꯃꯦꯠꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯗ $2ꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯇꯥꯡꯕꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ $2ꯅꯦ ꯑꯗꯣ ꯍꯟꯕꯅꯦ ꯌꯦꯡꯉꯨꯇꯨ ꯃꯤꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯔꯤꯁꯥꯏꯀꯜ ꯃꯐꯝꯅꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯃꯐꯝꯁꯦ ꯁꯤꯗꯩꯗ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯄꯣꯠ ꯌꯥꯝ ꯐꯪꯉꯦ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯁꯤꯅ $2 ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯌꯦꯡꯈꯤꯕ ꯀꯞꯇꯣ ꯀꯞꯁꯦ 3ꯅꯦ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯇꯨ ꯁꯤꯁꯦ 3ꯁꯦ ꯁꯤꯗꯩꯗ ꯑꯩ $2 50 ꯁꯦꯟꯠ ꯑꯗꯨꯅꯦ ꯑꯃꯃꯝꯒꯤ 50 ꯁꯦꯟꯠ ꯇꯨ ꯁꯤꯁꯤ ꯀꯩꯅꯣ ꯑꯩ ꯃꯃꯤꯡꯁꯦ ꯀꯝꯄꯅꯤꯁꯤ ꯑꯩ ꯁꯤꯒꯤ ꯀꯔꯝꯕ ꯀꯩꯅꯣꯒꯤꯅꯣ ꯀꯞꯅꯣꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯃꯁꯛꯁꯤ ꯐꯖꯃꯟꯕꯁꯤꯗ ꯑꯩ ꯂꯩꯔꯛꯑꯕꯅꯤ ꯁꯤꯁꯦ 3 ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯁꯣꯁꯔꯗꯤ ꯌꯥꯎꯔꯝꯗꯦꯀꯣ ꯁꯣꯁꯔ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯣ $2 ꯈꯛꯇꯅꯦ ꯁꯤꯁꯤꯅ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯁꯨꯞ ꯕꯥꯎꯜꯁꯦ ꯁꯤꯁꯤ $1ꯒꯤ 2 ꯇꯧꯔꯛꯑꯦꯀꯣ ꯁꯤꯁꯦ $1 ꯑꯃꯒꯤ 2 ꯈꯨꯍꯣꯡ ꯑꯃ ꯇꯧꯗ꯭ꯔꯥ ꯑꯗꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯑꯩꯅ ꯂꯩꯒꯦꯅ ꯍꯥꯏꯕ ꯑꯩꯒꯤ ꯕ꯭ꯂꯨ ꯋꯤꯂꯣꯒꯤ ꯁꯦꯔꯤꯁꯇꯣ ꯑꯩꯒꯤꯁꯤ ꯄ꯭ꯂꯦꯠꯁꯦ ꯐꯪꯉꯦꯕ ꯑꯗꯣ ꯄ꯭ꯂꯦꯠꯁꯦ ꯁꯤ ꯄꯨꯔꯥ ꯀꯩꯅꯣꯕꯨꯗꯤ ꯅꯠꯇꯦ 5 ꯈꯛꯇꯪ ꯐꯪꯉꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯀꯣ ꯂꯩꯒꯦꯅ ꯁꯤꯁꯦ ꯁꯦꯔꯤꯁꯁꯦ ꯑꯩꯅ ꯂꯩꯒꯦꯅ ꯑꯩꯒꯤ ꯀꯞꯇꯨꯒ ꯆꯥꯟꯅꯅꯕꯅ ꯑꯩ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯠ ꯑꯃꯗ $12ꯅꯦꯕ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯗꯣ $12 ꯍꯥꯏꯁꯦ 650 something ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ 12ꯇꯣ ꯑꯩꯒꯤꯗꯤ ꯀꯞꯁꯦ 12 ꯅꯠꯇꯦ 6 ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯣꯏ 12 ꯂꯩꯗꯗꯤ ꯌꯥꯗꯦꯅ ꯍꯥꯏ ꯑꯗꯣ ꯂꯩꯗꯗꯅ ꯂꯩꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯉꯁꯤ ꯃꯣꯏꯗꯤ ꯌꯦꯡꯉꯣ ꯍꯟꯕꯁꯤꯡꯁꯦ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯁꯦ 5 ꯈꯛꯇꯅꯦ ꯁꯦꯠꯁꯦ ꯑꯗꯣ 5 ꯈꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯁꯤꯁꯦ ꯌꯦꯡꯉꯣ ꯄꯨꯂꯞꯁꯤꯗ ꯑꯩ $3ꯗ ꯂꯩꯔꯛꯏꯅꯦꯕ ꯁꯤꯁꯦ ꯌꯦꯡꯉꯣꯕ 5ꯁꯤꯗ ꯑꯗꯣ ꯀꯩꯅꯣꯗꯒꯤ ꯑꯃꯃꯝ ꯂꯩ ꯇꯥꯔꯗꯤ ꯑꯣꯟꯂꯥꯏꯟꯗ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯣꯀꯔꯤ ꯁ꯭ꯇꯣꯔꯗꯒꯤ ꯂꯩ ꯇꯥꯔꯗꯤ ꯑꯩ ꯒꯤꯐ ꯁꯣꯞ ꯑꯃ ꯂꯩꯕꯗꯣ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯌꯦꯡꯍꯟꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯌꯥꯍꯧꯋꯦꯕꯀꯣ ꯁꯤ 12 ꯁꯦꯠꯇ 260 something ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯁꯨ ꯌꯥꯝꯃꯜꯂꯦ 12ꯇꯤ ꯑꯩꯗꯤ 12 ꯀꯞꯁꯤ 6 ꯈꯛꯇꯅꯦ ꯂꯩꯁꯦ ꯑꯗꯨꯅ ꯀꯥꯟꯁꯨ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯗꯅ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤ ꯒ꯭ꯔꯤꯟ ꯁꯦꯠꯇ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯣ $3ꯗ ꯑꯩ 5 ꯐꯪꯉꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯈꯨꯐꯖꯁꯦ
andagi tu ai sida si fruit thamasu yare andagi kaino torsu yare karo khoi lemon ke thamasu yare andagi ke asapot ke serve torsu yare loi yare si phajadra si sa si $1.50 la hawe moi kaino da green shade khupazam ai amukasu sathini moi close tawdringai sida numit kharani sida amukasu satlaga laihini aduga aise lari kharsu lari sisna fairy stories se ko fairy stories se aigi yum thangnabagi kaino nupi masa ama layeba kogi maningom thangba yum thangnabagi maning nonggi da andu marak marakta lae moi yumda masa nupi gi masa ne andu magi leibirakpane akhoi da su he lae aduga magi sise nusidana leibirai nupi masa yam pangdaba laik ne duzuna ai leibirakpane magi andagi sisna cupcakes ki lai yam ne tu tarsu ai hongman bas da leira abane dum ando kaino ne $2 gi sigi $2 gi sigi lai mari ne bako sigi se mari sine ba tawra ise sigi Indian food cooking sisu lai e adagi patisseries ki su lai e patisseries ki cook skumba se am lai adi tarsu ano ma he uye uda dum sinaling ba popane ba and sigi kaino sisu mari sisu $2 da lai ne sisu lagi sigi basket se sigi ai basket sigi se sigi moina pochai sing se ai pochai sing ja apsarapane amasu ye wale adai se asi yeng halaki ge sisna khwai dagi pamza ba hai thara ai yam pamza ba hai khupam amne asi je kaino da ai asi leirambas da ne ko khu harau ni ando ai se $7 da lai ba sigi kaino se set se and $7 se kaino da huzik yoli ba pot ne ba si se Soviet urban da si se 320 pi howe ba si set kaino si da cup adagi saucer kai ne ba si se pura set ama oin leirami ba adu moi $7 tang la howe ai harau na si se khoi fast da si yeng si ko pura ahan bane ba si sinadri ba ahan ba hai tare ko and yengu sei da moi gi price kano to bagi si ba lokthok tri ha ba tu si kano si sei da made in England thai tu degi si pura ahan ba set ne si se koi kana gu bana koi gi sinadaba laidana ko alu bana koi yum clear to bada koi gi moi sinalingdre na sinadra su gi yum da pot paisan bagi thabak se kya tongna de soi da do rai ba wai sangna ba kan tong bu do tu cup ka se amta sinadri ba cup ne tu khaza mani adogo ai le lo khoga yung halake si mathang oh sedam suwali sisna sugar bowl and lagi sisna creamer sugar bowl this
Kupasam Dogdra. Pura Hanbane because he said, though Smile Lambas Yamharawe and both things are in a racing Jangasi Yamara Hanbangatane Ditasu, we recycle Mafamda Moina donate or Pangataneba, Adugaman Hongna and Yuan Badugimataka stores a closed of Dore Quadiduna Canberra government when notice speaker thing naba and tham te hangidra khangdi ko do thuna di thing ani do na moi araiba pot sai sing jalo in loina yon tho e bu jik se and botanic garden sets yam phajai sini ai nga si shopping sukima ting no ngai ai ta rai nga si le sing jalo in pa me Sini ay nga si lejar pa poche ay na pa masungang taloy oire do pesa su kitang mi ba ina sila spend daw ise and kay gumatam na ko shopping sa dur halaga ne pesa tap tay kano spend daw ra gane ko am nungay ta bane ba ko poti pora ga pesa nungay mayam spend daw gre na nga sidi yam nungay kay no da sidi pesa su kitang adu ga ina pa ma posuloy phangbagi aina puise $50 katane nga si puri je ko $50 $30 fana iloi rakte daga $5 amasu kaino da charity da pyramid cancer council bi ando kaino tawe yam nungai halakpada no kaino na ai husband hai nangi shopping se sugumangak to ina tawai pisa tingna na pang tingna na ba ando harau so harau ba no phasu phajaba yam nungai nga sidi ado matang sida mayam dagi kaina na ba ya thangni jari mayam su tekta kaidana nungai ai phana leibo ibu haina soda khrum jari